Medhana mabu haifet thindok luraga macha ningolge manakta amuk changlai. Ngasi na hena nungsira mali macha nupido makhoi ani khak leibada kapngang su tawrei. Imagi bema aina di nangse apikpa angang amagumna urubani. Adubu ngasidi icha se leisabi haibadu pharable. Imaga kuina leiminaw tamlamdre. Mama, pukning na khara nungsibane leiminaw tamlamdre kainaga haino. Ay kapningiba nakoina sauramdoido aisu khangi. Ichana mafam chana chenja chongchabada aikoina karigi saudoiba. Saude. Pukning nungsibane. Nang papa sune ngarang di icha halaktabaduda kappe. Amukta kappa udribane. Ay sayang patti ko. Noy gi asa aina loina su kai hale ko mama. Kapkanu. Ichana kaplagane. Ay gi thamoy se hena wai. Ngasidagi luhongba numit phawba. Imana nangbu ikutmak na jak inge ko. Mama, ay yum se thadok ningtri. Hay, madugi matam helabadi. Nongma natraga nongmadi ningol oibidi mapuribagi yumda chatpa haibase taibangi hauna sani ko. Mama, pabungdok matam kayadagi thaplakpa ima sina sitlap mapamda sinarami haiba phiroldo ngasidi na chada pire. Ay madu urubadagi thawai yam wai. Ahing numasune pabong na mathatta imasi kayam ningsinglapkane. Ay na yumtuda changbada nupa ngakta na panba yum oibage kari tawni khangda kuichet ka chenba. Hay, adugumba chamjaba matawdo karigumbada miraibige khanba yade ko. Changlakbadane aiso hangninglambane. Hisolado matam sige natti. Adubu kanagumbi amana cheksidna thambane di khangi. Ado mama, yambong muchaybinu ko. Ay isana yaraga magi matung inabaneba. Nakoy papasune ma oirambagi khara saphaban. Magi wanate. Atopo oiramdaso haraw tawrapkani. Adubu masana khangjaba ama oirambaduna amukka hena kok ingbane. Aybu chaybra. Kaigi chaydoino chaydeda. Gasayne nakubok oigadabaduna yam kanna luhongbase thujinsena hairami haye. Masida nate kulso hanjin tawri hai. Pabungna aingoda yumda kuina leiranu haire. Ado mama, nachigi wa natro nangna hangaktoise. Phonga amatta pairakte. Ahingda tawbadi nate. Ayuktagi nungthil phawba tawbani. Aigi pause mina tambadagi taraduna saukri jala. Aina tawrise ngamdi ngame haina soidana khalamgani ko moina. Laibakti narudana ibungona bani chen chongbani. Masida makhoina hena saufam thoktabra khallida. Natraga chedo masangamdaba henjila jala. Ngarangno ai makhoina hange tawraga yamungi matunga dum illaba. Nungdang wairamdi call tawrame nang asomda halakte yumda halakbra haina. Thengjilakpadagi hoini maini ama tangangtri. Makhoina su tawbada pairaktre. Ado mama, china aingoda sauramgadra. Kaigi saudoino magi su phaba phattaba loina to'oga luhongbagi matam lepte dang ngairabani. Waroi pot puduna su leirabani. Hojik tawrasu pairaktabra. Nangna na che nungsibase nungsida ko kaisu khalunuse. Horen tapna call tawragane pau phaunaba yabra yengase. Papa chatlaga pau pirudri kaigino. Chatluni na tawrambane. Akhoi tamogi masakto yengningdre na haye. Makhoi saikhomgi haunabi machingdo tawdana mana ngamdana chatte. Aina de haizabani. Pau amadi pibiba phai phone paidrasu chattuna tamlujo ai chatlasu chatke na haibani. Kemta haidabra. Ibungo mairaba mak oibaduda mana yumda chatlaga pau piruba haido. Aikhoi inamagi masaktuga nungshide haye. Aisu taksiludre. Noren iping na changlai. Mama, loishinaba tawr thillabani. Hosima hospital da chattaba yad. Loishillone kainoma sechalaga. Kaitawba yaurage makhoi papa. Loida loishil. Aina thengi harise thengabani. Papa, akhoi che naba henjile haina pau pirakpro. Natraga kai pau leirage. Aingoda asengmado haibiyoba. Uhamta lot kano. Aibo. Haibiyo papa. Ngarang phawbadi karisu tawdaba malina chedo. Hospital da ngasai ayuk pukhatle hai. Masa ngamdaba henjilakpadagi. Kaishu tawroidra khalamaga ICU da amuk pusinkre haine. Haima, ibema bo. Hangaga leiranu ne mama. Chalo,
loisil ai paudani piragena hanjin hanjin tawbani ibai pairakpani ngasai do koi chen beduda tawfam khangdabaga chinbaga pairaktabani na haine papa ai so hospital da che unaba laki ma kaisu tawroi ai ma yam uninge ba cha thoibi ngasidi yumdagi mapal thoktana leir nakoi che karisu tawroi ne ai shu chatluge namaga makha thangbagi ne do ai ne chaga lemina da yade na haikiban ma chak loisilamaga laknaba tawge na hairakpan nang kaisu waganu ne pumnama aina thokan mangak ichada kanana thokalle hairino mana masa ngamdabagi pukhatpani wakhal nungaitaba khanba yade ko horen che hende henjilade engoda pawam tang pibiu ko ma garang di ai halakpa soidana ngairamgani makhoi pa ai loire icha thoibi karimta khanba yade nungaitaba tawgan ekhoi pha chatlukhi yobaga paw piraki nakhoi ni ne su laani medha machabu manam nampiraga chathoibi wakhal nungaitaba khanba yaroiko mama hoi chatkibaga RK gi call lakbaga mapa oirame paikhattabi ngahak khinghallaga paikhatli miri yum yaukibadagi call tawrakani online lerakani loi kawkhra malene khara leiradi kanano tobira ise kainaga hangak tomal yambo khonjil sire namu kapurabo lokhuba henjilani aina ngasai lona pikiba hidak to khara thakchil adu yam phai haibani akhoi che do hospital ukhatle hai huga thaurabo natra kai to boino ma su pharak phajana phuye angang macha do na kol hongki ge dileite na ba henjile hai moi sak phajaba mabuk pu bangam da bado hangbaga lakte bro yam dungshina khidaina yambo ai se china thongam bi ne na khalamani ko adu dai am ka chenjani aduga muksu chenjani lohongba thujilakpra natraga nupa mayumda thokpa tawro haibra madi tawrani adu dai di nang sui nakta leirani aishu nangi nakta lingdana leirani tumam daida nang urani hogalakpada nang leiramani nangi nang ngakta ngairani akhoi chedo noi chedo aigi daima thodoini ongta noki aise agang on thorakadawri chahi soina hankiban adu warasu itaima kaurani yambo chena nangbu thamoi sengna nungsibani nungsidradi kaino manau pi logadoini mari mata haisedi khardi dum nungsinaba tabani ado aigidi nungsiba hairadi nang khaktani ko cheda sauri bro kaigi saudoiba mai wakhal khanba baw sangjadreda thabak chinbaga nang wari sananaba hotnabaga chinkhrazanida aina na khoi ani gi marakta yetle ko adudai di ai saurani adudai di phone se phat launa kai khidoini ko adudai di off thamjilani adudagi di aina ne ko kai makha sauge do bani ngamdrebo chiya na ba hang macha minasira nang hang macha luchu ai driver tharaki ai di masak tu uraga akhak araugi sabcha do tawning to malebo mana thaina tawro mayam da ningsinglaga ngai khone si tokro mama kuk chak trijalo kai gi no aisa makuk chak pagi doctor da chatlo na habi gi tawban na khoi nu pagi thamoi se kandi kalli ko yamba nupi na kalhan bani ado nang di pura mata amni bo thamoi se pangau da nokthok ban ai so wakhal pangnung da nungai bo yamba kai hai ge nung shibi chena yambung thadok pangam loi hairadi unabada ai kai khumam gane ikai khangdabai hidak letri madu puthoktre phawbadi ikai ba khangu adun lemjani nai nupi oraga lemjadradi sijakho nai aina tawri se akhoi ani gi tunggidam ina di aise nungshi masak khangbi ai awaba ubibi ai ga so khwai dagi janajab aina so khwai dagi nungsibi thawai dagi henbi ne na uramgani yambo kapiro kapkano ozi magna nakta laktuna maiga onsenaraga ikhochina nangi mitlu pirangdo taithokpa phangoi kapnina kapkano haiba nipa thoktabagum swaisida taxi solaga lehanbado nang nungaibro nangbu da mikupsida nangi saktam ningsing nangi wakhal khanbane thoi jari ai hakki phajabra aina sumaina ga praman pan thaido basing asina ahan boirani taris phajade hairo yambo yam sunok ning
ꯑꯗꯨꯗꯤ ꯁꯤ ꯑꯃꯨꯛ ꯇꯥꯎ ꯁꯦꯛꯃꯥꯏꯒꯤ ꯌꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯐꯌꯦꯡꯒꯤ ꯖꯧꯁꯨ ꯑꯝꯍꯥꯅꯤ ꯌꯨꯊꯣꯡꯕꯤ ꯏꯅꯦꯗ ꯃꯅꯥ ꯄꯤꯕ ꯌꯥꯏ ꯍꯛꯆꯥꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯁꯨ ꯊꯋꯥꯏꯒꯤꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣ ꯀꯞꯄꯕꯨꯗꯤ ꯁꯥꯎꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯪꯅ ꯆꯩꯕꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯉꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯥꯎꯔꯅꯤ ꯉꯥꯎꯈ꯭ꯔꯗꯤ ꯑꯩ ꯃꯥꯡꯖꯔꯦ ꯁꯦꯟꯅꯕꯤꯅꯕ ꯅꯪ ꯂꯩꯁꯤꯗꯤ ꯅꯦꯅꯦ ꯀꯧꯕ ꯃꯥꯜꯂꯦ ꯊꯝꯃꯒꯦ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯑꯣ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯕꯧꯅ ꯍꯦꯟꯅ ꯅꯦꯠ ꯄꯥꯏꯔꯦ ꯃꯤ ꯇꯥꯈꯤꯅꯤꯍꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ICU ꯃꯅꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯅ ꯇꯨꯃꯤꯟꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯗꯣꯛꯇꯔ ꯑꯣꯏꯖꯩ ꯍꯥꯏꯕꯗꯅꯤ ꯑꯅꯝ ꯀꯟꯕꯤ ꯑꯃꯒꯨꯝ ꯎꯪꯗꯨꯅ ꯂꯩ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯂꯨꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯥꯛꯀꯅꯤꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅꯒ ꯂꯩꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨꯀꯣ ꯏꯆꯥꯒꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯟꯅ ꯐꯠꯇꯅꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤ ꯑꯩꯅꯦ ꯏꯆꯥꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯃꯈꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯁꯅꯨ ꯃꯈꯣꯏ ꯂꯥꯛꯄꯒꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯤꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯟꯖꯨ ꯍꯔꯥꯎꯕꯁꯨ ꯐꯥꯎꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯥꯁꯦ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯛꯄꯒꯨꯝ ꯃꯟꯖꯨꯗꯨ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯦ ꯃꯃꯥꯅ ꯁꯤꯁꯦ ꯍꯣꯔꯂꯤꯛꯁꯅꯤ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ ꯁꯥꯔꯤꯉꯩꯁꯤꯗ ꯏꯪꯈ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯊꯛꯅꯤꯡꯉꯔꯣꯏ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏꯅ ꯅꯁꯥꯗꯁꯨ ꯍꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯤꯡꯉꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯈꯣꯏꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯁꯤꯕꯒꯤ ꯋꯥꯐꯝ ꯄꯜꯂꯤꯗꯨꯕꯨ ꯏꯆꯥꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯒꯤ ꯋꯥ ꯍꯧꯔꯛꯄꯗ ꯇꯥꯔꯝꯃꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯈꯣꯏꯕ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯩ ꯊꯥꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯄꯦꯟꯒꯗꯕ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣ ꯍꯟꯖꯗ꯭ꯔꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦꯅꯦ ꯏꯆꯥꯅ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯕꯣ ꯏꯃꯥ ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯋꯥꯍꯩ ꯊꯥꯖꯔꯒ ꯃꯥꯕꯨ ꯑꯉꯥꯎꯕꯅꯦ ꯍꯥꯏꯈꯤꯕ ꯑꯩꯅꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯉꯗꯤ ꯈꯟꯈꯤꯕꯅꯤ ꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯃꯤꯒꯤ ꯃꯤꯋꯥ ꯊꯥꯖꯔꯨꯕꯅ ꯃꯩꯔꯥꯕꯕꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯎꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯑꯣꯏꯈꯤꯕꯅꯤ ꯀꯦꯁꯣꯅ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯝꯐꯥ ꯀꯩꯗꯧꯅꯨꯡꯗ ꯅꯆꯥ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯑꯁꯨꯝꯅ ꯐꯠꯇꯅꯕꯗꯤ ꯁꯤꯜꯂꯣꯏꯗꯕꯅꯤꯅꯦ ꯅꯪꯃꯛꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯃꯈꯣꯏ ꯕꯕꯥ ꯑꯩꯕꯨ ꯐꯨꯕꯤꯌꯨ ꯑꯩꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯤꯅꯗꯤ ꯃꯥꯕꯨ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦꯕ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯅꯣ ꯀꯥꯟꯅꯗꯣꯏꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯤꯈꯣꯀꯣ ꯁꯦ ꯁꯤ ꯑꯝꯇ ꯊꯛꯆꯤꯜꯂꯨꯁꯦ ꯌꯥꯔꯗꯤ ꯍꯨ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯤꯕꯤꯌꯨ ꯃꯗꯨ ꯊꯛꯑꯒꯅꯦ ꯋꯥꯈꯜꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯑꯅꯤ ꯊꯧꯅꯥ ꯂꯩꯅꯁꯨ ꯇꯥꯏꯕꯪꯄꯥꯟꯁꯦ ꯏꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄ ꯉꯝꯃꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯕ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯎꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯇꯧꯒꯦ ꯏꯄꯥ ꯇꯧꯒꯦ ꯃꯥꯕꯨ ꯂꯥꯛꯄꯤꯌꯨ ꯌꯥꯒꯗ꯭ꯔꯅꯦ ꯃꯈꯣꯏ ꯕꯕꯥ ꯅꯍꯥꯟ ꯈꯛꯇꯅꯤ ꯊꯤꯜꯂꯛꯄ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏꯗ ꯋꯥꯍꯩꯗꯨꯗ ꯃꯟꯖꯨ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯍꯥꯟ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯒ ꯈꯪꯕ ꯄꯥꯎꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯃꯣꯏꯗ
ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯍꯧꯔꯛꯈꯤꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯁꯨ ꯃꯟꯖꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯄꯥꯅ ꯊꯣꯏꯕꯤꯁꯅꯥꯗ ꯀꯣꯜ ꯇꯧꯅꯕ ꯄꯤꯔꯛꯄ ꯐꯣꯟꯗꯨ ꯗꯥꯏꯜ ꯇꯧꯕ ꯉꯝꯗ ꯃꯈꯨꯠꯇꯨ ꯅꯤꯛꯂꯒ ꯂꯩ ꯃꯩꯔꯥꯕꯒꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯟꯖꯨꯒꯤ ꯃꯐꯝꯗꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯒꯨꯝ ꯇꯧꯏ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃ ꯀꯩ ꯋꯥꯅꯣꯅꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯑꯩꯗꯤ ꯐꯅ ꯐꯝ ꯆꯥꯎꯔꯁꯨ ꯐꯅ ꯃꯤꯔꯛ ꯇꯤꯜꯂꯁꯨ ꯆꯦꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯅꯤ ꯑꯅꯤꯔꯛ ꯆꯦꯟꯒꯤ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯡꯅꯕꯗꯨꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯄ ꯈꯛꯇꯅꯤ ꯆꯦꯜꯂ ꯃꯇꯨꯡꯗ ꯄꯥꯎ ꯍꯟꯗꯣꯛꯄꯗꯁꯨ ꯑꯗꯨꯝ ꯂꯦꯞꯇꯧ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯆꯦꯟꯅꯤꯗꯤ ꯆꯦꯟꯅꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝꯕꯣ ꯑꯗꯨꯗꯅ ꯇꯤꯡꯊꯣꯛꯈꯩ ꯁꯥꯎꯔꯤꯅꯦꯅ ꯇꯧꯏꯗꯣ ꯌꯥꯝ ꯄꯛꯆꯗꯦꯀꯣ ꯑꯁꯦꯡꯕꯅꯤ ꯆꯦꯟꯗꯣꯏꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯩꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯂꯦꯝꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯥꯎꯔꯤꯔꯣ ꯌꯥꯝꯕꯣ ꯆꯦꯟꯅꯤꯗꯤ ꯆꯦꯟꯅꯤ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯤꯡꯅꯕ ꯄꯥꯝꯖꯕ ꯅꯪꯅ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯂꯩꯍꯧꯔꯣ ꯆꯦꯟꯅꯤꯡꯕ ꯑꯩꯅꯅꯦ ꯏꯅꯤꯡ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯆꯦꯜꯍꯧꯔꯒꯦꯀꯣ ꯍꯩ ꯏꯕꯦꯝꯃ ꯃꯄꯥꯅ ꯀꯧꯔꯛꯄꯗ ꯃꯟꯖꯨꯒꯤ ꯃꯪꯂꯥꯟꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯄ ꯃꯟꯖꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯗꯅ ꯃꯈꯣꯏꯅꯥꯎꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯩ ꯆꯦ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯑꯩ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯔꯦ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯥꯕ ꯐꯔꯗꯕꯅꯤ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯅꯪ ꯑꯝꯇ ꯂꯥꯛꯀꯦꯔꯥ ꯉꯁꯤꯁꯨ ꯆꯤ ꯋꯥ ꯑꯃꯇ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯩ ꯋꯥꯅꯣ ꯆꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣꯕ ꯀꯞꯀꯅꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝꯕꯨꯡꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯆꯦꯁꯦ ꯋꯥꯔꯛꯇꯕꯤꯅꯤ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯅ ꯆꯩꯕꯤ ꯑꯗꯨꯕꯨ ꯃꯥꯒ ꯎꯅꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯒꯦꯔꯥ ꯆꯦ ꯅꯕꯥꯅꯤꯒꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯨꯏ ꯆꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯔꯛꯄꯁꯨ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯆꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯥꯕ ꯐꯔꯣꯀꯣ ꯅꯦꯅꯦꯅ ꯇꯝꯃꯛꯄꯗ ꯆꯥꯛ ꯑꯃꯇ ꯆꯥꯗꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯍꯛꯆꯥꯡ ꯁꯣꯜꯂꯒ ꯀꯩꯗ ꯅꯨꯡꯉꯥꯏꯒꯦ ꯑꯩ ꯆꯥꯔꯗꯕꯅꯤ ꯑꯩ ꯌꯥꯝꯕꯨꯡꯗ ꯄꯥꯎ ꯑꯝꯇꯪꯗꯤ ꯄꯤꯈꯤꯒꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯗꯣ ꯇꯥꯈꯤꯒꯦ ꯑꯩ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯑꯁꯨ ꯂꯥꯛꯃꯤꯟꯅꯒꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯅꯪꯒꯤ ꯂꯃꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯗꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯁꯣꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯅꯅꯥꯎ ꯅꯨꯄꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯕꯕꯥ ꯑꯩ ꯀꯅꯥꯁꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯨꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯍꯧꯒꯦ ꯈꯟꯖꯕꯅꯤ ꯃꯁꯤꯗ ꯀꯔꯤꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯕꯦꯝꯃ ꯁꯤꯃꯤ ꯅꯪꯕꯣ ꯍꯣꯔꯂꯤꯛꯁ ꯑꯝꯇ ꯊꯛꯆꯤꯜꯂꯣꯃꯤ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯈꯣꯟꯅ ꯊꯛꯑꯒꯦ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯔꯒ ꯃꯆꯦꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯩꯔꯥꯕꯅ ꯀꯩꯗꯧꯕꯩ ꯎꯅꯗꯣꯏꯕ ꯍꯥ ꯌꯥꯝꯕꯣ ꯑꯩ ꯌꯥꯎꯗꯣꯏꯁꯤꯗꯤ ꯇꯧꯉꯝꯕꯤ ꯅꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯉꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪ ꯋꯥꯔꯛꯄꯤꯌꯨꯔꯥ ꯍꯥ ꯌꯥꯝꯕꯨꯡꯅ ꯋꯥꯔꯛꯇꯅ ꯀꯅꯥꯅ ꯋꯥꯔꯛꯄꯤꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯏꯆꯦ ꯌꯥꯝꯕꯨꯡꯒꯤꯅ ꯃꯇꯩꯃ ꯑꯣꯏꯒꯗꯧꯕꯗꯣ ꯎꯅꯧ ꯍꯥꯏꯕꯅꯤ ꯃꯥ ꯅꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯇꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯗꯧꯕ ꯑꯣ ꯅꯨꯡꯁꯤꯕꯤ ꯃꯗꯨꯒꯤ ꯏꯇꯩꯃꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯆꯠꯅꯞꯄꯤ ꯑꯣꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯅꯞꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯈꯟꯊꯗꯕ ꯌꯥꯗꯕ ꯍꯣꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯎꯅꯕ ꯐꯪꯗꯧꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯎꯅꯗꯧꯔꯦ ꯑꯩꯈꯣই ꯅꯨꯄꯤꯁꯦ ꯑꯅꯤꯔꯛ ꯆꯦꯟꯁꯟꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯍꯟꯒꯦ ꯈꯪꯅꯤꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯈꯠꯆꯕꯅꯤ ꯀꯩꯅꯣ ꯌꯥꯝꯕꯣꯡ ꯀꯩ ꯍꯥꯏꯒꯦ ꯑꯉꯥꯡ ꯃꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯊꯥꯖꯗꯅ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯦꯅ ꯊꯥꯖꯗꯅ ꯅꯨꯡꯁꯤꯌꯦ ꯅꯤꯡ ꯆꯣꯡꯂꯛꯈꯤ
ꯑꯗꯨꯗꯒꯤ ꯊꯥꯖꯗꯅ ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯅꯣ ꯊꯃꯣꯏ ꯋꯥꯔꯣꯜꯁꯦ ꯑꯩꯅ ꯃꯔꯣꯜ ꯑꯣꯏꯅ ꯂꯣꯟꯖꯕꯅꯤ ꯃꯁꯤꯗ ꯍꯩꯕ ꯍꯩꯇꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯣ ꯗꯥ ꯗꯤꯂꯤꯞ ꯅꯨꯄꯤ ꯆꯦꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯗꯨꯅ ꯑꯃ ꯆꯦꯟꯖꯁꯅꯤ ꯀꯩꯅꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯔꯤꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯍꯪꯗꯦ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯌꯨꯝꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯆꯩꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦꯀꯣ ꯖꯤꯟ ꯁꯦꯠꯀꯦ ꯑꯁ ꯄꯥꯈꯪ ꯁꯥꯔꯛꯀꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯈꯪꯅꯤ ꯂꯩꯁꯥꯕꯤ ꯁꯥꯈꯤꯕ ꯑꯩꯁꯨ ꯌꯥꯔꯣꯏ ꯅꯆꯥ ꯄꯥꯈꯪ ꯐꯥꯗꯧꯔꯀꯥꯟꯗ ꯀꯅꯥꯏ ꯂꯩꯁꯥꯕꯤ ꯁꯥꯕ ꯃꯃꯥ ꯆꯩ ꯂꯥꯛꯀꯅꯤ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯑꯩꯁꯨ ꯈꯪꯉꯤ ꯗꯤꯂꯤꯞꯅ ꯅꯥꯀꯟꯗꯒꯤ ꯌꯥꯔꯦꯗ ꯑꯩ ꯊꯝꯃꯒꯦ RK ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯛꯇꯣꯛꯂꯒ ꯅꯪꯁꯤꯗꯤ ꯐꯔꯛ ꯐꯖꯅ ꯐꯨꯏꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯗ ꯅꯪꯅ ꯄꯣꯁ ꯊꯝꯖꯤꯟꯈ꯭ꯔꯦꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯕ ꯌꯥꯔꯔꯣꯏ ꯆꯠꯄꯩ ꯋꯥꯄꯜꯂꯤ ꯀꯥꯏꯗꯅꯣ ꯋꯥꯔꯛꯇꯕꯤꯗꯣ ꯅꯥꯔꯦꯌꯦ ꯍꯪꯕ ꯆꯠꯁꯦꯌꯦ ꯃꯅꯥꯎꯕꯤꯅ ꯑꯩꯅꯗꯤ ꯌꯥꯗꯕꯅꯤ ꯅꯇꯩꯃ ꯑꯣꯏꯗꯣꯏꯅꯤ ꯐꯖꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯑꯩꯁꯨ ꯑꯗꯨ ꯆꯠꯄꯗ ꯃꯥ ꯎꯅꯍꯧꯔꯤꯗꯅ ꯋꯥꯇꯥ ꯐꯥꯎꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯎꯔꯒ ꯑꯃꯗꯣ ꯑꯃꯨꯛ ꯏꯟꯅꯖꯔꯛꯀꯦꯅ ꯃꯥꯏ ꯍꯥꯏꯖꯁꯅꯤ ꯀꯞꯁꯤꯟꯅꯕꯒ ꯇꯧꯔꯗꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯥꯝꯃꯗꯤ ꯆꯦꯟꯕꯒꯤ ꯎꯄꯥꯏꯒ ꯑꯝꯇ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦꯗ ꯌꯦꯡꯒꯦ ꯅꯀꯣꯛꯇꯨ ꯆꯀ꯭ꯔ ꯑꯅꯤ ꯂꯣꯡꯕ꯭ꯔꯥꯅ ꯑꯃꯈꯛꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯔꯛꯇꯕꯤꯅ ꯄꯥꯝꯁꯤꯜꯂꯛꯑꯒꯅ ꯉꯁꯤ ꯈꯨꯗꯛꯇ ꯃꯅꯥꯎꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯦꯗꯅ ꯃꯥ ꯑꯗꯨꯝ ꯆꯥ ꯂꯩꯍꯧ ꯇꯥꯕ ꯈꯨꯀꯟꯗꯣ ꯅꯌꯥꯝꯕꯅꯤꯗꯅ ꯒꯨꯂꯤ ꯀꯌꯥꯝ ꯍꯦꯟꯖꯤꯜꯂꯕ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯆꯥꯕꯩ ꯗꯣ ꯁꯨꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯗꯕ ꯍꯞꯇꯥ ꯐꯥꯔꯦ ꯌꯥꯝ ꯐꯩꯅ Be a man like me ꯌꯥꯔꯦ ꯆꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯎꯅꯧꯔꯣꯆꯣ ꯊꯋꯥꯏꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯔꯦ ꯍꯔꯥꯎ RKꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯟꯖꯨ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯕ ꯃꯍꯥꯛ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯅ ꯕꯤꯕꯦꯛꯅ ꯑꯩ ꯋꯥꯍꯩ ꯈꯔ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯅꯐꯝꯗ ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯟꯅ ꯂꯝꯆꯠꯂꯨꯗꯕ ꯑꯃ ꯑꯣꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩꯗ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯒꯅꯦ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯆꯣ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯃꯟꯖꯨ ꯑꯩ ꯃꯥꯒ ꯑꯍꯦꯟꯕ ꯃꯔꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩꯁꯦ ꯈꯔ ꯐꯒꯠꯇ꯭ꯔꯥ ꯈꯜꯂꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯠꯂꯔꯦ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯃꯟꯖꯨ ꯄ꯭ꯂꯤꯖ ꯑꯩ ꯃꯇꯨꯡꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯝꯇ ꯇꯧꯖꯔꯔꯣꯏꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯅꯥꯕ ꯍꯦꯛ ꯐꯒꯠꯂꯛꯄꯒ ꯂꯦꯞꯄꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯒꯨꯝꯁꯦ ꯑꯗꯨꯅ ꯀꯔꯝꯕ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯔꯥꯁꯤꯁꯨ ꯆꯪꯉꯛꯑꯒ ꯑꯩꯗꯤ ꯑꯁꯣꯝꯗ ꯏꯃꯧꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯗꯣꯛ ꯂꯩꯔꯨꯔꯕ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯆꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯀꯣ ꯕꯤꯕꯦꯛꯀꯤ ꯃꯃꯥꯅ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯟꯖꯨꯕꯨ ꯑꯄꯣꯛꯄ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯈꯟꯖꯕꯁꯤ ꯎꯕꯗ ꯃꯟꯖꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯕ ꯉꯝꯂꯝꯗꯦ ꯕꯤꯕꯦꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯤꯕꯅꯤ ꯃꯥꯗꯤ ꯁꯥꯎꯕ ꯁꯨꯡꯐ ꯐꯗꯦ ꯑꯩꯒꯤ ꯋꯥꯔꯛꯄ ꯋꯥꯠꯂꯕ ꯏꯆꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯧꯍꯟꯕꯅꯤ ꯇꯥꯕꯗ ꯃꯃꯥ ꯏꯀꯥꯏꯗꯅꯅꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯂꯥꯛꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯧꯅꯨꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯣꯝ ꯊꯣꯛꯑ ꯇꯝꯃꯝꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯣꯔ ꯍꯣꯟꯕꯗꯤ ꯌꯥꯝ ꯋꯥꯏ ꯑꯃꯨꯛꯃꯨꯛꯁꯨ ꯂꯦꯞꯄꯒꯨꯝ ꯇꯧ ꯑꯅꯥꯕꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯃꯥ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯅꯤꯡꯕꯅ ꯅꯤꯡꯇꯝꯖꯧꯅꯦ ꯑꯗꯨꯕꯨꯅꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗ ꯇꯣꯛꯑꯁꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯑꯩ ꯅꯪꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯔꯣꯏ ꯄꯣꯠ ꯈꯛ ꯄꯨꯔꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯅ ꯂꯩꯔꯤꯁꯦ ꯏꯃꯧꯒꯤ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯍꯥꯏꯔꯛꯄꯗꯣ ꯉꯥꯏꯔꯝꯕꯅꯤ ꯕꯤꯕꯦꯛꯅ ꯃꯃꯥ ꯃꯥꯁꯦ ꯁꯤꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯗ ꯄꯨꯕꯗꯤ ꯑꯗꯨꯁꯨ ꯈꯜꯂꯤꯕꯅꯤ ꯃꯟꯖꯨꯗꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯃꯩꯔꯥꯕꯒ ꯊꯣꯏꯕꯤꯁꯅꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯃꯥ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯨꯔꯦ ꯉꯁꯤꯗꯤ ꯕꯤꯕꯦꯛꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯃꯥ ꯌꯥꯎꯕꯅꯔꯥ ꯌꯥꯝ ꯂꯦꯝꯃꯝꯃꯤ ꯍꯩꯃꯥ
Ibemasu lae. Ibungosina. Mama, aikoy yambungni. Itomta lakpado nungaitraba. Oh, ibungosi oire. Karidi hotnare. Thoibishnana oina. PWD da Executive Engineer oina thawpuribani. Chahibudi khara khetnajai. Chahi khetnarasu nungbu nungsinnaradine karisu akaiba amata leiteda. Haujika nupa afaba thibada waraban. Tanja jar. Nakhoina halasu luhongbagi barton tawrappa kaunuko mari mata oidaurabani.